Image PAODAM miyeng tabiriba sungbu yumnam Anuradha Devi na ikono no krumzari. Housing maroiba PAODA. India ki abhava Prime Minister Amalari ngai chakwa tharang ki thabak sang pakhara hose haina Chief Minister N Birena haikhrei. Makhanda river ki horofam bi area da mass tree plantation pangthokhrei. Corona da ke karam na ngakthokadage haiba lari Directorate of Ayush ki Assistant Director M Samsaidam Pokhrei. Loinana Hairoki Siva Mahadeva Nauna Semsilaba Laibung ke MLA Dr. Radhisamna Miyam da Kusinakre. Hause Pausan on episode Manipur ki Chief Minister Nongthomam Biren Singhana lusingtuna ngasi Ukhrul Senapati Amati Chandian District Hospital da oxygen plant sang sangakre. India ki abhava Prime Minister Amalari ngai chakhot tharang ki thabak sang paikhada hose haina Chief Minister N Biren phongdokre. Ukhrul District Hospital da oxygen plant sangabada Chief Minister Nongthomam Birena hai Manipur da so COVID-19 laina laichet ase thengnana ba honabada miyam punna bhap taminaba mathau tai haksang nungairaktabaga hospital na matam sana yengbiu pharakani haina leishilabadi siba ki chang wangkhalakani COVID laichet ase laing laga phaba laina ne lenga ki maikai da ki so paikhat payaba thabak paikhat kani COVID thengnana ba honabada mathau taba oxygen watana ba so honare Paikhaliba thabak sing asida miyam na so mateng pangsin se haiki. Chief Minister na makatana hai mamang da development ke thabak paikhalam daba politicalize tawduna khangna sanaba sing da thabak paihalamba thabak kya loishinba ngamdana leiramle adubo anoba lenga ka silakpadagi thabak kya paikhali. Makhatana chingi mafam kya da so analaying ge mathau taba sang paikhakani medicant sport education infrastructure ne sang basang kadaba lenga na honargani Manipur ge mausa ge khal kanana basu ching amasung tamda miyam puna thodang longmina ba mathau tare natrabadi mausa ge khal karapa thangnaba ising ka phangdaba ge awaba mayuk narakpane sang batholakani uwa yanthar palepidona Green Manipur Mission ge makada paktakna uwa thaba ge thabak so paikhatpi haiki Ngasi se Minister Anta Bireng Sangana Ukhrul Chandian amasung Senapati District Hospital da oxygen plant sangabagi tharomaduda tongan ba mari lainaba civil amadi police ke makok thongba official sangsu saruyakhe COVID-19 pandemic asida Manipur da haukiba pungkun mari da mioi chamri ga humputare nauna COVID positive oikre mioi tarena lekhidre Pungpham sida mioi lising ahumga manga na test tawki hairiba mioi lising ahumga manga asitharaga apunba test tawki bagi maseng lak taramathoi lising kuntramathoi chamri yangkai manga sokre status gi apunba COVID confirm case na lak ama lising mari chatret marphutramathoi yaure laikhidabana lising amaga chatru yangkai tare sokre Housing status sida active case lising tareka Taruk lady ngasi mioi lising amaga chamri sumna tarukna naba phaduna disaster tawkhibadagi recover tawkhiba punba migi masing lising marpudra mari chatret kolomdo yaure state asigi recovery rate na chada marpudra mathoi 10.3 ahumne Kaksing district ki oinadi haukiba pung kunmari da mioi kunmari positive oiba thenaki apunba mioi chamaga Yangkai mangana tunga ma mafam ahum haibadi lenga ki testing center da chamaga taramapan Ziban Hospital da taramanga amadi ima hospital da kumatoi test tawki maduda mioi kunna lenga ki testing center da aduga mioi ani na Ziban amasung ima hospital da positive oiba thenakibani Malingi oina COVID positive case koti kunt la kuntrataru lisinga ama chatruk nifumatoi shukre masigi manungda mioi lak Nifum doi lising tara chamapan humbutan alekidre. Mioi koti tara nipan lang kumapan lising tara mathoi. Chamri nifumangana narambadagi parakre. Pandemic ase malangi manung da kwaidagi positive case wangba lebaksi. Mioi koti ahum lak humpumanga lising nifum doi chahung kuntra nipan positive oiduna USA na hanbada.
Indiana positive case koti ohum lak taramapan leseng humpumapan chamapan Yangkai mari thengaduna ani subada amadi Brazilna case koti ani lak ama leseng humpumanga chatruk humbudrani thoi thengaduna suba positive case howangba lebak oiri. India ge oina Maharashtra na case lak humpum doi leseng yangkai humdoi chahum kunipan thengaduna ahanba solaba state mioi lak kuntra manga leseng yangkai ni thoi jamanga kun manga thengaduna Kerala na ani suba aduga case lak kumapan leseng taranipan jamanga kumanga thengaduna suba solaba state oiri. Laliba Independence Day kamari lainana lokhalakpa section thauran ge sarukamba oina ngarang numidang wairam pung manga khare helapa adwaida 43 Assam Rifles Mori amadi Mori commando ge apunba team amana Mori ge as Molzont Village dalaiba yum amada thiba humbagi thabak satabada lotuna thamlamba tongan ba nongmai sinus and grenade pistol ta yauna yamlaba nongmai maru amadi mari lainaba polam kya phagapangam khre hairi Pagalaba kusukulai sing adudi AK-56 rifle ani M16 rifle ani tongan ba nongmai pistol ohum sinus hand grenade ama AK-56 amadi M16 ani ge magazine mapant piston ge magazine mari vernacular ama yauna tongan ba makhal ge nongmai maru chamriga kuntaruk uniform carry vaccine ni paraba polam singadu ngarang numidang Athengbada Mori Police Station da Makataba Ainge Oiba Tabak Lokhanaba Kusanakre Haide. Sahi Kudinge Tampaki Lamda Isinge Awaba Mayonariba Amadi, Singdana landslide toina Togleba Asi Lehaloi Haidabade Mahosage Saktam Kanbada Chingmitami Ani Asi Punna Tabak Tominabage Matakta Lengak Nasu Umangi Mapant Tanglaka Hingliba Chingmi Sengwi Singda Ehenba Mieng Sangba Matoktai Haina Hana MP Odamba Mani Charana Maina Pundurakli. DFO Kangpopige Mieng Makada Sabda River Foundation Makan Village Authority Makanda Youth Club 38 Assam Rifle Amadi CRPF Camp Laikhampokpina Punna Sinduna Liang Maik Furup Singna Aryang Gyuki Haina Kangnaba Makanda River Ge Haurapam Ge area da Pangtokeba Mastery Plantation Ge Taramda Hana MP Odamba Mani Charana Maina Pondora Kibne Sabda River Foundation Ge advisors so Oidaba Hana MP Odamba Mani Charana Maina Makataraduna Singbi Singna Hingbage Maru Eba Lambi Asi Umange Potong Mapan Tanglaga Hingba Asina Makoina Ehenba Sel Gidamak Umaga Asidagi Uehana Yanba Amadi Mamant Tanglaba U Tanaba Honabada Hana Horamba U Kaya Yantapa Asitoba Yaroi Asigumba Tawong Asina Umangkya Leptana Mangtarapa Asina Turien Kya Ishing Kangsilagtuna Tangpagta Isinge Awapa Mayunari Masigi Matakta Singdasu Sahi Kudingi landslide ki thaudoga asi thoktuna miyamda kudong sadaba kya mayonari haina phungdokhi ngasigi tharom maduda sarugya kiba Sabda River Foundation ge chairman Jad Sidonbo New Maina Makataraduna Lub Asina Manipur gi maru iba turien kaya kannaba paikhalakpa thabake manukchanna ngasi Makhand River ge akoibada chathariba tree plantation ge tharom asi makatanasu Manipur ge mapam kyada leptana chathagi gani haiki ngasi ge quit India movement ge humbudra mapand suba anniversary ge tharom Manipur Pradesh Congress Committee na Sinduna BT Rotalaiba Congress Bhavan da palan tokre ngasi ge tharom maduda MPCC ge president and locant CLP leader or Ibobi CWC member Gaikhangamna Lusingduna Athopasinge Pododa Laikatuna Ikaikamnava Utkibana Mapung Ibathoram Oike Thoramaduda MLAs, ex-MLAs, MPCC office bearer, PCC member, chips of frontal cells, and the depths Amadi Congress ke Lusingba Singsu Sarugyaki. Jana Swasta Aviant People's Health Movement Manipuna Pongba Miam the Lemni Tokadaba Lyric Corona the Karam Nangak Tokadage Hyba Lyric Nasinington Directorate of Ayuske Assistant Director Dr. M. Samzai Singan Angasi Directorate Asige Office Lampelda Hunabi Matungina COVID-19 ge SOP Ngaktuna release of Cray State Ayus Committee
NAM के member secretary so oiriba Dr. M Sanjay Singhana lairik si phongdokpagi thoram aduda haikibada lairik asina Manipur ge khwai miyam da kanaba kaya ama phangalagani Manipur lengana COVID-19 mahalaisat thengna na bachang seleba khongjang asida su lairik asida kanaba phangalagani Lairik Pongbogi Thoram Asibo Precise Taukiba Jana Swasta Abhiyant Manipur ge chairperson Khetri Mayam Chantana Malem Pumbana Mayong Nariba COVID-19 Mahalaisat Asibo Lantheng Nabada Manipur ge Ayush Department Lauriba Thaudangbu Thagatpa Phongdoki Lairik Pongbogi Thoram Asida AITUC Manipur ge General Secretary L Sotin Kumar Ekta Parisat Manipur ge convener L Singh Lairik Asibo Hindi Londage Manipur da Handopa Dr. Kamla Thoksom Amasung Bal Vidya Mandir gi alumni Kamnam Chawbasu Sarugyaki Bisnupur District ke Agriculture Office Laidiba area ke Tidim Lambida Aina Yadaba Nisa ge Polam Sang Putok Pusan Taure Haiba Akanaba Pau Ama Phangbadage Amadi Lakliba Independence Day ga Mari Lainana Section Thaurang Lokhapo Oina Ngarang Nungtin SP Bisnupur ge Paktaka Loinana CDO Unit Bisnupur ge OC ke Kaman Makada CDO Unit Bisnupur ge ASI Victor Hobizam na Lusang Matim Amana Agriculture Office area da Thihumba ge thabak sathakre Thihumba aduda Tata truck number na WB65C4786 ama khamduna sektobada WY ni chingnaba nisa ge polam oina sizinaba tablet listen kuntret sanipan fagapangangkre tablet sangadu truck ke maning kumzileba trampoline sit ke layer singe marakta hablamani loinana truck thawrakiba mioi Bisnupur district ke kwakta khumand thongkhong dage Yangkhubam Hussein Ahmad Sahi Kun Apopa Narsi Ahmakawi Mana Pairakiba Airtel Sembi Yoba mobile phone Realme 8 5G Amadi truck recover Tauki Parabamio Amati Polam Sing Makataba investigation Satanabagdama Bisnupur police station ge Osida Sinapakaloinana case Amasu register Taukre Haidi COVID-19 laisa laksinaba sarkana thamlamba curfew lauthokrabasu laisad asi aikoi punna amatau oina thengnaba tari maramasina miyamna hena section ma mathau tai piriba SOP makhatana ngaktuna mipung khudin vaccine ra kapthoksi masina laisad asidage amata ngairaba lambi ni haina BJP Manipur State Secretary Khongkham Bekramna ngasi langun tarungda leiba Urban Primary Health Center da Mathautoriba CMO doctors nurse paramedical staff sing loinana asa worker kya da hand sanitizer face mask hand gloves ka loinana incentive piduna puning thogatpagi thoram da phongdokre aikhoi masen ge marakta bhab tanadaba ama yaukna COVID-19 ge laichat ase aikhoina laina thinghoba ngamgadabada Masigi onabada hena lusin kibani haina langthabal kendrege MLA Karam Samna phongdokre ngasi MLA Karam Sangi chahi humphuni toy surakpage mapokuman ga mari leinana Imphal ge Kansepoda Labor Standard Robert Higher Secondary School da hangdogliba Community Home Isolation Center da leiriba inmate amadi volunteer singa pangthopa asamba thorampa aduda mangna makataraduna hai praja singna hena section ba mathoktai masina Aikoi Mui Bage Chakwata Kongtangda Sauna Saiting Piri Maramasina Aikoi Punamanga Amato Oiba Wakalonda COVID-19 Laishat Ase Maithiba Pinaba Honamini Sehana Pundoke Tungda Langtabal Kendrage Manungchanba Langtabal Kunjada Badminton Court Amasu Emelena Sangake 19th Pasoi Assembly Constituency ge Hanage MLA Sapamp Kunjaki Shore Allies Kebagi Miyang Makada House COVID-19 ke pandemic Chaisingna Awaba Mayung Nariba Pasoi Kendra ge Manung da Laidiba Sagolban Tera Lokhamba Lairaka Amati Tagyal Kolomb Laika ge Yemtong Lisanga Maronda Laika Aduge Club Singa Kusam Naraga Chenka Alu Tilau Hawaii Chingba Chanathanga Polam Singen Thokre Laina Sibu Laksinaba Lengang thamleba curfew na maram oraga kendra asage miyamna awaba mayong nariba asage yanglaka hauzik Delhi da lediba sapamp kebagi
माइकैदगी अहनबा तंककी ओइना मतेंग असि पांगमने मखाताना केंद्र असगे मफमसिंगदा यंथोखिगनि हाइरि हाइरोक 3 ngarokthelda leiba siba mahadevage laibong ka hairok assembly constituency ge meho Dr. Thoksom Rajesh Shamna ningthina samjalaba matung haunabi matung inamiyamda khusinakre hairok siba mahadeva lai committee na silaga laibungda pangthokiba thoramba duda MLA na hai sembiba mapuda thazaba thamba asina aikhoige pungning wakalge awabasing kokpage pambaine sembiba mapude amatadi sembiba mapuda akiba leiba mioi adu aranba khak tongningloi haibane chingba wafam singsu mangna phondokhi thoromaduge khudong saba lauraga MLA na hairok part 3 area da nongna paikhakadaba chakothorange thabakyasu lautokhi CHC Hairoke Nona Saba building Tugaikiba Adu BJP Hairok Mandalna Praza Miyamna Haunaruba Naidana Sidok Kibane Hairokpa Wapamba Ase Hairok Praza Bolana Lamjangbane Praza Miyamba Kangbalate Tugaiba Praza Miyambi Yaude Tugai Kriba building Ase quality late Haibasi BJP Hairok Mandalna Lepkadabanate Masi MDS Manipur ge engineering cell na lepkadabane atubada Prasamiam da Sengtokadabane Haina SCEA SDO Hairoke Organization Secretary Saicom Jingkaina Pangdorakli SCEA SDO Hairoke Sangle na Pangtokeba Hairoke Tongan Tongaba Club Taruk Ke Mihot Singh Yauna Pami Singha Unaba Amada Club Asige Organization Secretary Saicom Jingkaina Makhatana Hai Hairok CHC ge building asi Sidokpa Matamda Praza Khangbadi Hairok ke Lokente MLA na ayaba piduna anoba ama sanana bagidamak Thugaibane Khalubane adubu BJP Hairok Mandalna local MLA ga mari lainade haibase angapa phawi Hospital ase lisingani tarani pange April thada Thugaiba loiduna lamhang sanjabongko oiduna leidibane adubu February ke tang nipan lisingani taramapanda finance bint logbage ayaba piduna lupa lakh humphumdoi lising kunithoi sempam ase finance bill oina lokthokre masida hairo kendroge MLA na tumina leidibase angapa phawi Lebagasi Lo Pandrabara Hospital Sidokhiba Mioising Atubada Anoba Building ka ama Sanbiu Amati Matik Sabadandi PBO Haiduna Club Taruk Asage Maikedeke Housing Hal Minister ge Thaupuriba Chief Minister and Virengi Puning Silagli Lomi Singna Yamna Wana Honaduna Lo Palaba Matung Housing Darkar Oiba Uria Har Matam Sana Pangandrabade Lomi Singe Mangak Bali Tauraga Hatpaga Chap Manaba Pab Sarkar Sina Pangane Haina MLA ke Ranjana Haikre Wapamase Ngasi MLA na Sugunu Kendrige Mapam Tarada Hangduleba Community Home Isolation Center CHIC Singda Ladyba Inmate Singda Mamang Thadige MLA ge Pauta ke Makada COVID Task Force Singna Achowa Thaudanka Loduna Athongba Sagyan Sang Sing Pizabayawna Awadapa Sing Menkhanaba Task Force Singda Lupa Lak Ahum Kusinabage Thoramda Pondokibane Keranjana Makhatana High Chief Minister Amadi Agriculture Minister na Raja Asige Lomi Miamge Darkar Oiba Har Singh Yauna Sugunu Kendrage Awatpa Har Singh Hauzik Piriba Kara Asina Loidabra Hairaduna Aina Opposition to Oibanina Aingonda Makhatana Yuria Har Pining Drabugasu Mari Lenaba Department ke Mioising Tabidaktuna Kendra Sige Lomi Miamge Darkar Oiba Har Panganbiyo Haina Apil Taurakli Saliba Thasigi Lakliba Tang Taramathoida Pangthokadariba Jan B 2021 ge entrance exam asida Kwatha Kolge Sadunkas category dage candidate oina Sarugyakadariba Ningthauzam Lanchanbi Devi row number 2266410 ase nataba atopa mafam dage mioi kharana Kwatha Kolge mioi saduna Samjin Sazinduna Sarugyana Bahonaramba candidate ani thengnare thawong asibo Kwatha Khol asige miyamna yaningdaba phongdogle Hiramasige matangda mari leinaba dipamena atubada hairiba mioising asige matakta miyang sangtuna amade pangthokadariba Janbi entrance asida saruk yanbidanaba Kwatha Settle Caste Welfare Youth Club ki secretary na thadorpa cherola mana phongdorakle
Manipur Government Higher Secondary Lecturer Welfare Association MGHS LWA gi General Secretary Mutum Zadumanina Thadarokpa Pau Amada Asumna Pongdoragle Manipur Laingaki Ladyba Higher Secondary School Achi Saurana Yankhaini Panromne Ladyba Asi Association ge Maikaidagi Kundagi Kuntra Pova Masing upgrade Tahonjaninge Hariba upgrade Tauriba Skun Singa Asida Matam Amatada emission Taunaba Yamna Laiba Scientific Oiba Thong Season Aduna Lengangna Tawira Kanzai Iskun Fagadansi Mission Gate Manung Chana Matik Saraba RR Suraba Senior Lecturer Singbo Hangduna Ladeba was the principal Amadi Principal Ge Posing Happyo Lunana Lengangna Pazaraba Transfer and the Posting Ge Niampa Ama Sembire School of Fagadansi Mission Ge Makada Kilometer Mangagi Manung Daleba Local Oza Singbo Iskun Aduda Puhanduna Hena Paba Mahiru Shinka Putopa Hainasu to Vidabani Lunana Commissioner Director Amadi Minister Fawana Atapada Laiba Oza Yaurapati Che Tabida U Mapam Saba Manangnak Pada Thamsi Haiba Pauba Haibira Krabane Adubo Handak Zidibam Higher Secondary School Ge Oza Ember Romeo Geography Ge Oza Wana Ladingai Asida Ukrol Higher Secondary Skunda Transfer Order Tawiba Asi Handuk Pio Zidibam Dage Ukrola Transfer Tabasi Kudong Chatabalai Order Adu State of View Haina Association Ge Maike Dege Haijari Haina Pondurake Karnataka Government Cabinet Chokthopagi Natraga Painariba properly order Pendabigi Natraga Party Manungda Charangaba Karimata Laite Haina State Chief Minister Sababaraz Bomaina Pondo Kray Portfolio Gi Matangda Pendaba Lay Haiba Anand Singa Unatuna Wari Sanakray Amadi Mangonda Pendaba Amatalay Kide Haiba Wapam Chief Minister Bomaina Pondo K Nati BJP Luchingba Ama Oiriba SA Ramadas po Ministry da Yahon Dabagi Pendabalay Haba Wahangi Pakomo Oina Bomaina Hakibada Ramadas Asi Maki Apaba Maruba Amani Cabinet Process Satabatasu Mahakatanaki Senior Politician Ama Oina State Aduda Oidiba Piba Mahak Pazana Kange Haike Yamdrabada Minister Ani Anand Singh Amasung MTB Nagarasna Makoina Hariba Profilio Singh Adupam de Haba Wapam Ipongpong Pondo Palay Krabani Tangnabi Isinka Amadi Power Project Ama Oiriba Kaveri Turenda Sagadaba Mekedatu Project Matangda Wari Sanarunaba Mahal Delhi Salagani Hava Wokumsu Chief Minister Bomaina Pongdoke Afghanistan Ge Halmata Province da Afghan Radio Station Ge Manager Ama Taliban Fighter Ni Chingnaba Singna Kaptana Hakre Aduga Pomi Amabuna Paduna Pokre Haina Local Government Officials Singna Haikre Paktiaga Radio Ge Station Manager Amadi Afghanistan da Writer Group Supporting Independent Media NAI Ge Official Amasu Oiriba Tupant Omaribu Sakangdaba Nomai Pibasing na Nomai na Kaptana Hatke Haukiba Thada Journalists Amadi Media Workers Kuntra the Gita Dana Terrorist Group Sing na Hatke Sonke Amasu Paduna Putki Southern Halmata Province Tagi Pakiba Lokan journalist Aduki Maming Nematula Hamad Kawi Mahake Yum Laskar Gadake Pakibani Taliban Ge Wangang Loi Amanadi Kapolda Media Person Hatkibanatraga Pakibagi Pau Pangde Madagasida Afghan News Organization Ge Condition Amana Afghan journalist in the immigration visa sing PBU Amadi Stapo support to Haina US President Joe Biden Amasung House of Representatives da Kanatak Secretary Heidi Hausik Arabada Maroiba Pau Amone Pizari India ge Bhava Prime Minister Amaledingai Chakot Thawangi Thabak Sang Pakhara Usi Haina Chief Minister and Birena Haikre Makhanda River ge Horapambi area da Mastery Plantation Pangthokre Corona ke karam na ngak thokade ge Haiba Lari Directorate of Ayush ke Assistant Director M Samsaidam Kokre Lunana Hairoki Siva Mahadeva Nauna Semsilaba Laibong ke MLA Dr. Radisam na miyam da kusina kre Image PAODAM ngasi gidi matang asida loijade miyang tabiri besangbo amukana kurumjari